May ahum 2023 thorakpa irang aset hojik tha tratuk mapung phare hojik phaude state government gi side gi irang ase loisinu honabadi yu ubu phangde marak sida handak Imphal gi area da thokiba irang maruina Imphal Kaisapat amadi Kawada thokiba irang aduda maibam jek nonglei atop Facebook account singna airo ki prajabol lebak miyam da lana honaribase pung kunmari manungda lebak miyam da sindokadabni Karigumba hariba Facebook account sing asina pung kunmari manung da lebak miyam da singdokjabadi madura thorakpa apapata daita punamak masa masana pugadabani marak sida hairok amadi Thaban district pu lana uhunab amadi achai merai khaiduna lebak miyam da lana honariba se hairok apun kalaki maikaidagi nungaitaba phungdoksari Manipur government amadi India government na athubu matamda irang ase losinab honabiyu haina hairok apun kalaki maikaidagi appeal tawjari May ahum 2023 thorakpa irang aset hojik tha tratuk mapung phare hojik phaude state government gi side gi irang ase loisinu honabadi yu ubu phangde marak sida handak Imphal gi area da thokiba irang maruina Imphal Kaisapat amadi Kawada thokiba irang aduda maibam jek nonglei atop Facebook account singna airo ki prajabol lebak miyam da lana honaribase pung kunmari manungda lebak miyam da sindokadabni Karigumba hariba Facebook account sing asina pung kunmari manung da lebak miyam da singdokjabadi madura thorakpa apapata daita punamak masa masana pugadabani marak sida hairok amadi Thaban district pu lana uhunab amadi achai merai khaiduna lebak miyam da lana honariba se hairok apun kalaki maikaidagi nungaitaba phungdoksari Manipur government amadi India government na athubu matamda irang ase losinab honabiyu haina hairok apun kalaki maikaidagi appeal tawjari